ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯦ? ꯕꯣꯜ ꯁꯥꯟꯅꯧꯒꯦ ꯇꯧꯕꯅꯤ. ꯕꯕꯥ ꯊꯕꯛ ꯆꯠꯊꯣꯛꯈꯤꯗꯕꯅꯤ. ꯅꯃꯥꯁꯨ ꯂꯩꯇꯦ. ꯃꯤꯅ ꯋꯥ ꯑꯝꯇ ꯊꯪꯅꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ. ꯂꯝ ꯍꯦꯟꯕ ꯌꯥꯗꯦꯀꯣ. ꯌꯨꯝꯗ ꯉꯟꯅ ꯍꯟꯖꯤꯜꯂ ꯂꯩꯌꯨ. ꯆꯠꯂꯦ ꯑꯩ. ꯕꯕꯥ ꯅꯪ ꯉꯁꯤ ꯁꯨꯝ ꯊꯦꯡꯅ ꯍꯜꯂꯛꯑꯕ? ꯑꯩ ꯌꯨꯝꯗ ꯂꯩ ꯀꯤꯖꯩ ꯍꯥꯏꯔꯒ. ꯑꯁ ꯊꯕꯛꯁꯤꯅ ꯌꯥꯔ ꯇꯧꯔꯤꯅꯤ ꯏꯕꯨꯡꯉꯣ. ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯅꯨꯄꯥ ꯃꯆꯥꯅꯕꯨ? ꯑꯩ ꯑꯁ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ. ꯍꯩꯁ. ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯅꯨꯡꯁꯥꯅ ꯃꯔꯣꯟ ꯑꯃ ꯁꯥꯕꯅꯦ. ꯍꯩꯁ. ꯕꯕꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦ. ꯃꯣꯏ ꯗꯗꯥ ꯆꯥꯎꯕꯅ ꯂꯟꯗꯥꯏ ꯈꯨꯟꯒꯤ ꯋꯥꯔꯤ ꯂꯤꯕ ꯇꯥꯔꯨꯕꯗꯒꯤ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯀꯤꯖꯔꯦ. ꯀꯗꯥꯏꯗ ꯑꯃꯨꯛ ꯇꯝꯖꯜꯂꯝꯃꯤꯅꯣ ꯃꯗꯨꯅ? ꯅꯪ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣꯕ? ꯅꯪ ꯕꯕꯥ ꯂꯩꯁꯤꯗꯤ. ꯀꯤꯔꯨꯅꯨ. ꯀꯩꯝ ꯈꯜꯂꯨꯅꯨ. ꯕꯕꯥ ꯂꯩꯁꯤꯗꯤ. ꯑꯗꯣ ꯕꯕꯥ, ꯃꯣꯏ ꯂꯟꯗꯥꯏ ꯈꯨꯟꯒꯤ ꯃꯥꯏꯕꯒꯤ ꯑꯍꯩꯕꯗ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯤ ꯑꯃꯅ ꯍꯥꯠꯀꯦ ꯆꯨꯝꯕ꯭ꯔꯣ? ꯃꯥꯅ ꯇꯧꯔꯨꯕ ꯊꯕꯛꯇꯣ ꯑꯐꯕ ꯁꯥꯗꯨꯅ ꯂꯩꯀꯥꯏꯁꯤꯗ ꯎꯠ ꯆꯥꯏꯔꯝꯕꯅꯤ. ꯃꯥꯅ ꯇꯧꯔꯝꯕ ꯊꯕꯛꯁꯦ ꯃꯤꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅꯕ ꯊꯕꯛ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ. ꯃꯌꯥꯝꯅ ꯈꯪꯅꯔꯛꯄꯗꯒꯤ ꯃꯔꯣꯟ ꯊꯣꯛꯇꯕ ꯅꯨꯄꯤꯗꯨꯒ ꯈꯨꯟꯖꯥ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ. ꯐꯔꯦ, ꯃꯥꯏ ꯇꯣꯛꯁꯤꯗ. ꯃꯃꯥ ꯂꯩꯇꯕꯗꯒꯤ ꯕꯕꯥꯁꯨ ꯊꯧꯑꯣꯏꯕꯤꯗ꯭ꯔꯦ. ꯑꯩ ꯌꯨꯝꯗ ꯂꯩꯕ ꯀꯤꯖꯩ. ꯕꯕꯥꯁꯨ ꯊꯦꯡ ꯍꯜꯂꯛꯏ. ꯕꯕꯥ ꯂꯩꯁꯤꯗꯤ. ꯅꯪ ꯀꯩ ꯀꯤꯗꯣꯏꯅꯣ? ꯕꯕꯥ ꯂꯩꯁꯤꯗꯤ. ꯍꯌꯦꯡꯗꯒꯤꯅꯦ ꯉꯟꯅ ꯍꯜꯂꯛꯑꯗꯧꯅꯤ. ꯀꯥꯟꯗꯦ. ꯕꯕꯥꯒ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯉ ꯆꯥꯊꯣꯛꯎꯔꯁꯤ ꯀꯥꯟꯗꯦ. ꯑꯗꯣ ꯕꯕꯥ, ꯃꯣꯏ ꯂꯟꯗꯥꯏ ꯈꯨꯟꯒꯤ ꯃꯥꯏꯕ ꯑꯃꯒꯤ ꯑꯍꯩꯕꯗꯣ, ꯃꯣꯏ ꯂꯟꯗꯥꯏ ꯈꯨꯟꯒꯤ ꯃꯥꯏꯕ ꯑꯃꯒꯤ ꯑꯍꯩꯕꯗꯣ, ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯖꯗꯦ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ? ꯊꯥꯏꯅ ꯃꯥꯒꯤ ꯃꯅꯥꯎꯄꯥꯅꯦꯅ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯁꯤꯒ꯭ꯔꯦꯅꯁꯨ ꯂꯧꯅꯩ. ꯃꯌꯥꯝꯅ ꯃꯐꯝ ꯈꯪꯅꯁꯨ ꯃꯥꯡꯒ꯭ꯔꯦꯅꯁꯨ ꯂꯧꯅꯩ. ꯀꯥꯟꯗꯦ ꯏꯕꯨꯡꯉꯣ, ꯃꯣꯏ ꯋꯥꯔꯤ ꯇꯣꯛꯁꯤꯗꯤ ꯏꯕꯨꯡꯉꯣ. ꯀꯥꯟꯗꯦ. ꯕꯕꯥ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯒꯦ. ꯑꯗꯨꯒꯅꯦ ꯕꯕꯥꯒ ꯍꯥꯎꯅ ꯆꯥꯊꯣꯛꯑꯁꯤ. ꯕꯕꯥꯒꯤ ꯈꯥꯎꯗꯣ ꯄꯥꯏꯔꯛꯑꯣ. ꯀꯥꯟꯗꯦ ꯂꯥꯛꯑꯣ. ꯆꯪꯉꯁꯤ.
이붕아! 이붕아! 도항이니. 이붕아! 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 Không có làm không làm mà im ra. Làm thế nè. 스크라이드는 언니 뒤에 뒤집어 이거. 이붕아, 이붕아, 부드럽다. 이거야. 그리면 언니 딱 놓치고 아직도. Ta sao quá? Ta sao quá? Ồ, Ta sao vừa đâu khi làm cái làm rồi? làm thế nè. Ai thì sắc tiền mà đúng là cái này trừ tôi chịu tội chứ. Nanti sih dekat dalam. Saya tabam calo bune daloya. Ibai. Longi matung nabani yung go hongi bdagi sunglala khidrene. As handak se tabak se yaman dana harami ta ta le. Nasan pi na di chasi am haja bani. O phare nabani nong heklang mina. Hoi. Ibai ado we pawam ta ro. Salam gi ta thobim sana pa do mangre na mayam jang ko ti dina dana. Anga ama salam na mangi di tae do ta thobe masani di khangdini. Oh mane adune. Police ta ka kai da moi complaint taw dana ko tana khara thiba male do huji ko phangdriba male. Phare ai phare changche laga hana. Oh hoi bai ado di ai ju hai do mi. ꯀꯩꯗꯧꯕ ꯌꯥꯎꯕꯅꯣꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯎꯏꯗ ꯀꯝꯄꯦꯅꯤ ꯑꯃꯒꯤ ꯏꯟꯚꯦꯁꯇꯔ ꯑꯣꯏꯕꯤꯌꯣꯅ ꯏꯃꯥꯟꯅꯕ ꯑꯃꯗ ꯁꯦꯜ ꯊꯥꯗꯍꯜꯂꯨꯔꯦ ꯑꯗꯨꯒꯗꯤ ꯀꯝꯄꯦꯅꯤꯗꯨ ꯐ꯭ꯔꯣꯗ ꯑꯣꯏꯔꯝꯗꯅ ꯄꯩꯁꯥ ꯂꯣꯏ ꯍꯥꯠꯈ꯭ꯔꯦ ꯏꯃꯥꯟꯅꯕꯗꯨꯅ ꯄꯩꯁꯥ ꯌꯥꯝ ꯊꯨꯅ ꯁꯤꯡꯗꯕ ꯌꯥꯗꯦꯅ ꯍꯥꯏꯔꯛꯄꯗꯨꯗꯤ ꯑꯩ ꯃꯊꯥ ꯌꯥꯝ ꯁꯥꯔꯦ ꯅꯪ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯁꯨꯗꯤ ꯁꯨꯗ꯭ꯔꯦ ꯀꯦꯁ ꯑꯣꯏꯅ 10,000ꯗꯤ ꯂꯩꯔꯦ ꯅꯪꯒꯤ ꯑꯦꯀꯥꯎꯟꯗ 10 ꯑꯃ ꯀꯥꯞꯄꯛꯑꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯚꯥꯏ
ꯑꯁꯤ ꯂꯩꯔꯗꯤ ꯑꯩ ꯊꯧ ꯄꯨꯁꯤꯜꯂꯒꯦ ꯌꯥꯝ ꯊꯨꯅ ꯁꯤꯡꯅ ꯑꯃ ꯇꯧꯒꯦ ꯚꯥꯏ ꯅꯪꯒꯤ ꯑꯁꯤꯟꯕꯗꯨ ꯁꯤꯖꯤꯟꯅꯕ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯝ ꯁꯤꯡꯉꯁꯨ ꯌꯥꯏꯗ ꯍꯣꯏ ꯚꯥꯏ ꯏꯇꯥꯎ ꯉꯁꯤꯗꯤ ꯌꯥꯝ ꯊꯦꯡ ꯁꯥꯟꯅꯔꯝꯃꯤꯅ ꯁꯂꯥꯝꯒꯤ ꯇꯥꯊꯣꯏꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯗꯣ ꯅꯍꯥꯟꯗꯒꯤ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏ ꯍꯥ ꯀꯃꯥꯏꯅ ꯇꯥꯊꯣꯏꯕꯅ ꯑꯍꯤꯡ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯑꯗꯨꯝ ꯂꯩꯔꯝꯗ꯭ꯔꯦꯅ ꯍꯥꯏ ꯑꯉꯥꯡꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕ ꯃꯑꯣꯡꯗꯣ ꯆꯍꯤ ꯈꯔ ꯃꯃꯥꯡꯗ ꯈꯨꯟ ꯑꯁꯤꯗ ꯃꯥꯡꯈ꯭ꯔꯤꯕ ꯃꯤ ꯃꯌꯥꯝ ꯆꯤꯡ ꯑꯁꯤꯗ ꯆꯠꯂꯨꯕꯗꯒꯤ ꯑꯋꯥꯕ ꯇꯥꯈꯤꯕ ꯃꯌꯥꯝꯗꯨꯒ ꯋꯥꯔꯤꯁꯤ ꯌꯥꯝ ꯃꯥꯟꯅꯩ ꯑꯩ ꯌꯥꯝ ꯆꯤꯡꯅꯩ ꯏꯇꯥꯎ ꯆꯤꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯗꯣ ꯑꯩꯁꯨ ꯋꯥꯈꯜ ꯈꯜꯂꯝꯃꯤꯕꯅꯤ ꯃꯥꯃꯒꯤ ꯏꯕꯥꯏꯒꯅ ꯂꯩꯈꯤꯗꯕꯗꯣ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯃꯥꯃꯒꯤ ꯏꯕꯥꯏꯒꯗꯣ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯋꯥꯖꯈꯤꯕꯅꯤ ꯃꯈꯣꯏꯗꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯂꯦꯞꯈꯤꯕꯅꯤ ꯐꯔꯦ ꯏꯇꯥꯎꯗꯨꯗꯤ ꯍꯣꯔꯦꯟ ꯇꯥꯊꯣꯛꯈ꯭ꯔ ꯆꯠꯂꯦ ꯍꯪꯉꯨꯔꯁꯤ ꯍꯣꯏ ꯐꯔꯦ ꯏꯇꯥꯎ ꯑꯩ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯂꯥꯛꯑꯒꯦ ꯑꯩꯈꯣꯏꯅꯤ ꯍꯦꯛꯇ ꯆꯠꯃꯤꯟꯅꯔꯁꯤ ꯑꯩ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦꯀꯣ ꯇꯥꯊꯣꯏꯕ ꯍꯣꯏ ꯂꯥꯛꯏ ꯅꯣꯏ ꯂꯥꯛꯏꯔ ꯏꯌꯥꯝꯕ ꯉꯥꯟꯕꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯁꯦ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯨꯃꯤꯠꯇꯨꯗ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕ ꯇꯥꯊꯣꯏꯕ ꯈꯪꯍꯧꯕ꯭ꯔꯣ ꯀꯤꯌꯦ ꯃꯥ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯃꯅꯤꯡꯒꯤ ꯂꯝꯄꯥꯛꯁꯤ ꯁꯥꯟꯅꯕ ꯍꯦꯛ ꯆꯠꯄꯅꯤ ꯃꯥ ꯅꯨꯃꯤꯠꯇꯣ ꯑꯩꯁꯨ ꯂꯥꯏꯊꯣꯛꯎꯔꯦ ꯍꯜꯂꯛꯃꯟꯗꯕꯗꯒꯤ ꯑꯩꯅ ꯊꯣꯛꯑꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯃꯅꯤꯡꯒꯤ ꯆꯤꯡꯗꯨꯁꯨ ꯀꯥꯔꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯨꯔꯦ ꯏꯊꯟꯗ ꯑꯣꯏꯕꯅꯤꯅ ꯄꯥꯡꯒꯟ ꯊꯣꯛꯇꯦ 이자도 아이 디범 건데 아이 간다네 까이드노 아이 잘래는 되지 ꯇꯥꯊꯣꯏꯕ ꯃꯐꯝꯗꯨꯗ ꯃꯥꯡꯈꯤꯕꯁꯦ ꯃꯁꯤꯡ ꯌꯥꯝꯃꯤ ꯉꯥꯟꯕꯅ ꯃꯥꯡꯈꯤꯕꯗꯣ ꯎꯃꯪꯗ ꯑꯃ ꯆꯪꯈꯤꯕꯗꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯆꯪꯁꯤꯟꯅꯒ ꯊꯤꯕꯗ ꯇꯧꯁꯤꯔꯥ ꯑꯗꯨꯅꯤ ꯅꯧꯖꯥ ꯃꯄꯥꯏꯅ ꯄꯥꯝꯕꯁꯨ ꯑꯗꯨꯃꯛꯅꯤ ꯍꯌꯦꯡ ꯃꯩꯗ ꯆꯠꯂꯒꯅꯦ ꯑꯩꯒꯤ 이자도 ꯑꯝꯇ ꯐꯪꯅꯕ ꯊꯤꯔꯨꯁꯤ ꯅꯧꯖꯥ ꯎꯃꯪꯗꯨꯗ ꯆꯪꯉꯨꯕ ꯃꯤꯁꯤꯡꯁꯦ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯋꯥꯈꯜ ꯆꯣꯏꯗꯨꯅ ꯂꯩꯕ ꯊꯋꯥꯏ ꯃꯥꯡꯕ ꯐꯥꯎꯕ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯑꯅꯤ ꯑꯍꯨꯝꯈꯛ ꯇꯔꯛ ꯆꯠꯄꯁꯦ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯔꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯍꯥꯟꯅ ꯈꯔ ꯇꯥꯛꯁꯤ ꯇꯥꯗꯁꯨ ꯌꯥꯝꯅ ꯈꯟꯖꯟꯕꯤꯔꯨꯔꯥꯅꯨ ꯑꯩ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯀ꯭ꯂꯕꯀ ꯇꯥꯟꯅꯔꯒꯦ ꯑꯗꯨꯒ ꯄꯥꯎꯗꯨ ꯄꯤꯖꯔꯛꯑꯒꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯣꯛꯎꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯁꯤ ꯇꯥꯊꯣꯏꯕ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯣꯛꯎꯔꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯏꯆꯦ, ꯑꯩꯈꯣꯏ ꯁꯤꯟꯊꯥ ꯅꯦꯠꯋꯥꯔꯛꯀꯤ ꯑꯣꯖꯥꯅꯅꯦ ꯂꯪꯗꯥꯏ ꯈꯨꯜꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯂꯧꯔꯁꯨ ꯍꯥꯏ꯫ ꯑꯗꯨꯒꯤ ꯆꯠꯀꯦ ꯇꯧꯕꯅꯤ꯫ ꯀꯅꯥ ꯆꯠꯇꯣꯏꯅꯣ? ꯏꯊꯟꯗ ꯆꯠꯇꯣꯏꯅꯦ꯫ ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯀꯅꯥꯅꯣꯃꯒ ꯂꯣꯏꯅꯔ ꯆꯠꯂꯨꯅꯤ ꯅꯪꯕꯣ? ꯅꯃꯥꯟꯅꯕꯤꯔ ꯀꯅꯥꯅꯣꯃ? ꯑꯁ ꯀꯩꯁꯨ ꯇꯧꯔꯣꯏ ꯏꯆꯦ. ꯐꯠ ꯆꯠꯂꯒ ꯐꯠ ꯍꯜꯂꯛꯑꯗꯕꯅꯤ. ꯍꯦ, ꯑꯗꯨꯒꯤ ꯃꯐꯝꯗꯣ ꯂꯩꯐꯝ ꯇꯤꯟꯐꯝ ꯌꯥꯝ ꯀꯜꯂꯦ ꯍꯥꯏꯕꯅꯤꯀꯣ.
ꯊꯦꯡꯉꯛꯀꯅꯨ ꯉꯟꯅ ꯍꯜꯂꯛꯑꯣ ꯍꯣꯏ ꯏꯆꯦ 바보 kainomta Kari ibema. kainomta hangzage ba babu Kari ibema. maningi ching asigi matangda kaigumamta hangzage tawbune Hangbiyu bema. ching asida changkiba mi khudima wakhal choikiba ngawkiba thawai thagiba bawba yaure hai masi pumnamakse khul asigi yamna singthanaba maiba magi khujil thorangdagi nen hai sibu kayam yamna chungge babu Asangmani ibema. aduga babu maiba ado wakhal choirabi amana hakki hai masina kayam yamna chungge babu Chumi, adubu nupi masa ado wakhan choirabidi nate nangna singba khangingati royada chatuna hang. hello tadre oh tare ai yum da leitiye report ama lawba chali hoi ai horen yum yauraga paw phorage ko thame aduga babu